ISTV기 Makokthongbasingi Wari Thorumsiu Meng Tabiriba ISTV기 Byorsing Kurumjari Lona ngasi episode dum tarambukjari ngasi ekoi studio da hojik lengsin beriba saknairaba sports person ni handak very recent past da sinbi khibani Amban All Manipur Body Building Builders Association Amban sinbi khiba 59th edition sigi Mr. Manipur contest sida maruena khoigi senior Mr. Manipur overall sigi champion si phambi raklaba khoigi Maradona Academy khoigi studio jik lengsin be lebiri aduna mai pakpagi wari sidi nungai ba wari nghaktani aduga mai pakpadugi marumda kayam yamna suffer to struggle torpa adugi thengariba awanungai ani meki wari sananabagi tanja luxury hojik Maradona ngasi ekhoi Makokthongbasingi Wari ISTVgi thorumse dum tarmokjari Thank you. Sanabasi Maradona khoigi misi kanagumba nupasingi area dane laksaisi naha oringai dura masagi body si figure phajaba ka hainai dana phajana ba ana khoigi apps ka si thoga phajaba kitang kanano somebody someone adu kitang impress tawna ba attract tawna khallaga sum sana ba yawidna adagi professionally sangage haksang si smain torke kan khan option si kari option thamaga no Maradona sana horeise ai da smain do bune sana baje ai 12 thaga da chahi ai ne da ai kachamba ta lermi hostel le matam da isa jam pa bhai da weight che 49 smile le weight imana sing anak pada gym am lai khole do chatchi ko sen to budai moi akhoi imana moi ahum mari han chat pa hawe ai sum chatchi chat taw yeng moi sana ba yeng taw lai ba no chat le do chatla sum sana ba di num ha dei ri sana ba dum pam jare adu su kan kai hani thoina body building tau ge de si tau ge heavy kem lai taw isa khirang thagal la nungai na ba num sana ba ne koi marup singi inspiration dubudi phange aduda isa kayam yamna passionate wege haidi Maradona gi passion during terms on sai body building sana basida kayam yamna passionate wege duna hamadu interest lerum de but sana ba horkanda karmai to laki sigi kind of passion kamana develop torki sana basi dum khoi da khaye mai tai ngo khoi gym nu gi owner hai tai mai makha sana re adu adum yam ka interest am kan leibna tamina sum hapta am amuk satpa ni hum yong le pang sat main toy adai sum khar sala ga tham sala ga ni da phajana haibi cha ba thakpa khara lei chumna ye khoi yerum gum la phoi ma cha ko to haksang khitang changes u bai dai leiram ni hon dai khitang interest yaw le sa khitang thagal amina adai di sum tha ma dai ani de hum lep ta sum sana de adai di paikha exam nu chalak pa adamung lepadu almost ai tha hum mari guma sanara me phajana adum kana weight che adum kg tari ni pan gumai da 49 gum leiram de almost nearly 60 muki chang lei re ai do adu dei sum as 12 silo shalaga adei di sum sida sum sana pura body building ni din na taba fitness oina sum sana ngeng khalaga mai to influence lei adum lei gi bhai tai sana bada changi mem phare ado hai bo ji Maradona lead wari si 19 kaya ki wari no ai je 2000 kaino ni 13 12 last ai tai 13 hogol boy de 13 gi angan besaru dai ni tel thadu si na tra tel thadu si hangi ngai den education maruina kari lotion big re like sudi ai je kaino ni high school je saing te tawre adu lower madung ai je 11 12 je koi DAV de tawraga amuk diu da Delhi University da Banquet College da kano graduation honor okay sociology honors sai tai adi direct su pan chatna khotna academically su yam phajna sani school dege horpa ga schooling adai tor koi phonna ponte dai dege lakpu su yam ngai ko ado sana room da kitang just transform tor kan changa khandne ado hoji sana basi hore adagi di exam matum du da dum kayam kanaraga dum exam dorga dum hograbra natraga kayam gap lei maraktu sana basi swain to khoi pekha tha ko pi tore 12 se so thado khra ga adu dei yam kan sana basi haide hostel hanagram ni ko
ꯀꯛꯆꯤꯡꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯂꯩꯔꯝꯕꯅꯤꯅ ꯀꯛꯆꯤꯡꯗꯗꯤ ꯑꯃꯨꯛ ꯖꯤꯝꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯁꯥꯟꯅꯕ ꯌꯥꯕ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ나 ꯑꯗꯨꯝ ꯄꯣꯊꯥꯔꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯥꯟꯅꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯁꯦ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯦ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯒꯅꯤ ꯈꯣꯠꯅꯤꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯆꯪꯕꯗꯒꯤꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯆꯪꯉꯒ ꯑꯩ ꯀꯣꯂꯦꯖ ꯀꯩꯀꯥ ꯂꯣꯏꯅ ꯐꯪꯉꯦ ꯐꯪꯕꯗꯩꯗꯤ ꯁꯦꯇꯜ ꯇꯧꯔꯦ ꯑꯗꯨꯗ ꯁꯦꯇꯜ ꯇꯧꯔ ꯂꯩꯕꯗꯩꯗꯤ ꯀꯣꯂꯦꯖꯀꯤ ꯖꯤꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯂꯦꯖꯁꯤꯅ ꯄꯨꯡ 8ꯗꯩ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯑꯩ ꯄꯨꯡ 5:30 ꯁ꯭ꯋꯥꯏ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯏꯁꯥꯅ ꯁꯦꯝꯖꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥꯁꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯄꯨꯔꯒ ꯖꯤꯝꯗ ꯍꯥꯟꯅ ꯆꯠꯂꯅꯦꯕ ꯑꯗꯨꯒ ꯑꯌꯨꯛꯁꯤꯗ ꯄꯨꯡ 8:30 ꯁ꯭ꯋꯥꯏ ꯁꯥꯟꯅꯔꯅꯤ ꯍꯣꯔꯦꯟ 9:30 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯥꯗꯗꯤ ꯁꯥꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯍꯣꯁꯇꯦꯜ ꯀꯩꯅꯣꯗ ꯁꯋꯔ ꯇꯧꯊꯣꯛꯑꯒ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯔꯛꯇ ꯑꯃꯨꯛ ꯆꯥꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯇꯧꯔꯝꯗ꯭ꯔꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯝꯃꯦ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯥꯟꯅꯕꯁꯤ ꯁ꯭ꯋꯥꯏꯗ ꯏꯁꯥꯗꯅꯤ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯟꯅ ꯋꯦꯠꯁꯤ 49ꯒꯨꯝꯕ ꯂꯩꯕꯒꯤ ꯈꯤꯇꯪ ꯋꯦꯠꯁꯤ ꯈꯔ ꯌꯥꯡꯕ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯟꯗꯔ ꯋꯦꯠ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯀꯤꯕ ꯑꯗꯨꯋꯥꯏꯗ ꯍꯛꯆꯥꯡꯁꯤ ꯐꯒꯠꯂꯀꯥꯟꯗ ꯋꯦꯠ ꯒꯦꯟ ꯇꯧꯔꯀꯥꯟꯗ ꯄꯨꯔꯥꯟ ꯋꯦꯠ ꯗꯦꯟ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤꯁꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯄꯥꯝꯕꯣꯝ ꯆꯥꯎꯔꯛꯀꯅꯤ ꯂꯦꯡꯖꯨꯝ ꯌꯥꯎꯔꯛꯀꯅꯤ ꯆꯦꯁ ꯑꯦꯞꯁ ꯁꯨꯃꯥꯏꯅ ꯂꯥꯛꯀ ꯁꯤꯒꯤ ꯑꯍꯣꯡꯕꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯐꯥꯎꯏ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯎꯕꯗꯩꯅꯦꯕ ꯁꯥꯟꯅꯕ ꯂꯦꯞꯅꯤꯡꯗ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯩ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯣꯏꯒꯦꯔꯥ ꯀꯩ ꯁꯨꯝ ꯃꯤ ꯊꯦꯡꯅꯕꯁꯤꯗ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕꯗꯣ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯍꯥꯟꯅ ꯇꯧꯋꯦ ꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯔꯛꯑꯒꯗꯤꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯏꯁꯥ ꯐꯔꯕꯅꯤꯅ ꯃꯤꯅ ꯁꯤꯃ ꯍꯥꯏꯔꯛꯄꯅꯤꯅ ꯁꯤꯃ ꯍꯥꯏꯕꯗ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯑꯗꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯁꯨꯝ ꯁꯥꯟꯅꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯥꯁꯤ ꯐꯔꯕꯅꯤꯅ ꯃꯤꯅ ꯑꯁ ꯚꯥꯏ ꯅꯪ ꯅꯁꯥ ꯐꯩ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩ ꯆꯥꯏ ꯀꯩ ꯇꯧꯋꯤ ꯂꯩꯗꯅ ꯑꯗꯩ ꯏꯚꯟ ꯑꯣꯖꯥꯐꯥꯎꯕ ꯂꯩꯗꯅ ꯑꯁ ꯅꯣꯏ ꯅꯪꯒꯤ ꯅꯤꯁꯥ ꯆꯥꯔꯝꯃꯣꯏ ꯍꯦꯜꯗꯤ ꯑꯣꯏꯕꯅꯤꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤꯗꯤ ꯍꯦꯛ ꯃꯤꯅ ꯎꯕꯗ ꯅꯝꯕꯔ 1ꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯤꯁꯥ ꯆꯥꯗꯕꯁꯤꯅꯦꯕ ꯅꯤꯁꯥ ꯆꯥꯔꯝꯃꯣꯏ ꯇꯧꯔꯝꯃꯦ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯗ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯤ ꯀꯣꯂꯦꯖ ꯀꯩꯀꯥꯁꯤ ꯑꯗꯨꯝ ꯂꯦꯞꯊꯣꯛ ꯂꯦꯞꯁꯤꯟ ꯃꯔꯛꯇ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡ ꯍꯥꯏꯗꯤ ꯆꯍꯤꯁꯦ 3ꯒꯨꯝꯕꯗꯤ ꯁꯣꯏꯗꯅ ꯂꯩꯗꯣꯏꯅꯦꯕ ꯂꯩꯗꯣꯏꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤ ꯑꯗꯨꯝ ꯅꯣꯟ ꯁ꯭ꯇꯣꯞ ꯁꯥꯟꯅꯔꯦ ꯑꯗꯣ ꯗꯦꯜꯂꯤꯗꯒ ꯀꯣꯂꯦꯖꯀꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯀꯔꯤ ꯀꯔꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯈꯤꯕ ꯀꯩꯗꯧꯕ ꯂꯩ ꯑꯩꯁꯦ ꯊꯣꯛꯑꯦ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯀꯟꯇꯦꯁ ꯂꯩꯔꯤꯗꯤ ꯈꯪꯗꯦꯕ ꯗꯦꯜꯂꯤꯗ ꯗ꯭ꯌꯨꯒꯤꯗꯤ ꯂꯩꯌꯦꯕ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯤ ꯀꯟꯇꯦꯁꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯁꯦ ꯈꯪꯗꯦ ꯂꯩ ꯈꯣꯠꯂꯦ ꯐꯥꯔꯁ ꯏꯌꯔꯁꯤꯗꯤ ꯈꯪꯗꯦꯕ ꯑꯗꯨꯝ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯈꯔ ꯏꯁꯇ꯭ꯔꯤꯛ ꯑꯣꯏ ꯑꯗꯨꯝ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯗꯨꯝ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯕꯒꯤ ꯀꯟꯇꯦꯁ ꯊꯣꯛꯀꯦ ꯍꯥꯏꯔꯒꯅ ꯄꯨꯔꯥ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯃꯥꯏ ꯚꯔꯖꯤꯟ ꯇꯣꯉꯥꯜꯂꯦꯕ ꯑꯗꯨꯅ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜꯂꯤ ꯁꯥꯟꯅꯖꯕ ꯋꯥꯅꯦꯕ ꯀꯟꯇꯦꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯗꯨꯒꯤꯗꯤ ꯈꯟꯗꯕ ꯑꯗ ꯆꯍꯤ ꯁꯦꯀꯦꯟ ꯏꯌꯔ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝꯗ ꯁꯨꯇꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯐꯥꯔꯁ ꯏꯌꯔ ꯑꯦꯛꯖꯥꯝ ꯂꯣꯏꯔꯝꯃꯒ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯇꯦ ꯑꯩꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯥꯟꯅ ꯁꯤꯗ ꯕꯔꯥ ꯔꯦꯟ ꯊꯤꯕ ꯂꯥꯛꯑꯦꯕ ꯔꯦꯟꯁꯦ ꯁꯥꯟꯅꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯔꯥ ꯑꯃ ꯊꯤꯒꯦ ꯈꯣꯠꯀꯦ ꯑꯗꯨꯒ ꯁꯥꯟꯅꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯅꯒꯥꯝꯄꯥꯜꯒꯤ ꯗ ꯖꯤꯝ ꯍꯥꯏꯇꯥꯔꯦꯅꯦ ꯗ ꯖꯤꯝ ꯍꯧꯖꯤꯛꯇꯤ ꯗ ꯖꯤꯝ ꯔꯤꯕꯣꯔꯟ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯈꯣꯒꯦꯟ ꯍꯥꯏꯅꯀꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯃꯥꯅ ꯇꯥꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯗꯣ ꯃꯥꯒꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯊꯤꯔꯒꯀꯣ ꯔꯦꯟꯇ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯃꯇꯝ ꯁꯨꯡꯃꯥꯡ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯁꯥꯟꯅꯕꯗ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯝꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯇꯤ ꯊꯣꯛꯂꯛꯑꯦ ꯏꯝꯐꯥꯜ ꯂꯩꯔ ꯑꯗꯨꯝ ꯁꯥꯟꯅꯕ ꯁꯨꯇꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯜꯃꯣꯁ ꯃꯇꯝ ꯑꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯦꯜꯂꯤꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯗꯦꯕ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯦꯕꯔ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯅꯠꯇ꯭ꯔꯒ ꯀꯣꯟꯇꯦꯁꯀꯨꯝꯕ ꯑꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯨꯝꯕ ꯋꯥꯔꯗꯤꯕꯔ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯎꯔꯛꯄꯗꯣ ꯗꯦꯜꯂꯤꯗ ꯌꯥꯎꯔꯛꯄꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯆꯪꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯪꯉꯛꯑꯦꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯃꯤꯅ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯃꯔꯝꯗ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯔꯝꯗ ꯈꯪꯉꯦ ꯗ꯭ꯌꯨꯁꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯩꯝ ꯌꯥꯝ ꯂꯥꯏꯔꯤꯛꯇꯪꯒꯤ ꯈꯟꯕ ꯁ꯭ꯄꯣꯔꯠꯀꯤꯗꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯕꯦꯔꯤꯌꯁ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯦꯁꯅꯦꯜꯗ ꯆꯠꯂꯒꯗꯤ ꯑꯗꯨ ꯇꯧꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤ ꯇꯤ ꯑꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯍꯪꯕꯗ ꯂꯩ ꯈꯣꯠꯂꯦ ꯁꯤꯅꯦ ꯀꯟꯇꯦꯁ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ ꯃꯐꯝꯗꯣ ꯃꯥ ꯍꯥꯏꯕꯗꯩꯗꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯁꯤꯟꯒꯦꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕ ꯍꯥꯟꯅ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯊꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯅꯠꯇꯕ ꯌꯦꯡꯕ ꯆꯠꯄꯗꯩꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ
isana direct yengubaga adagi sum TV da kai pung u ma khanam ne direct chala yeng kan de to ma sa pho me to lairam u pa khu sidi so you talk the other khan ngai wa khan swine pho swine pho di ya si wa khan adi hala ga adu chahi loire chahi am da mung tang ni tawdu na second year ji ma loi kre adu yeng ga adu third year ji se thoe third year thoe adu ga kano doi ai group ta ina lo go lo adu hojiki Delhi University go adu last year da sisu adadi ge hore ne mai su bose mai ra su kat bose da je hore mai pa koi lambi de lak na be han mai ra kat bose da je hore yam nungai Maradona da sai yum pani kaksing an pambi bodo adu yum gi family background tung ta la hoge pabung ma lai bra kai kiming ko isin no adu ga kaksing krai no lai se sa ge sing yum se khoi bana keno ketimem soba chandra adu imana hauram mom chandra imadi keno dagi na seng badi sumantri pukhi dagi ne khobana sinde ba aduga ai chinau che khoi hum ne ai mathak tam nu pm lai makhalam nei adu ina mayai anu pa lon jo ba ai to na mayai ba aduga ai akhoi che jina martina ko we adu ai makha jina margaret ko we adu thabakti ima akhoi ba adu ima jani medical lai ko amana akhoi ba na medical head supervisor win lai adu ima na akhoi gi uchi thawal gi district hospital keno gi operation gi in charge oina puri ta yam nungai sisu adu marwena aina mari se leinare i body building masana haitare tegi Maradona gi hojiki leiriba body gi size haitare si yemo matamda ni si sada thakdana smai chawu ya ponte chana basuni swai the financially marwena backup to binaba family gi marwena both parents job security gi leidana vainaga fazana lerimasi another makogi yam fortunate way na haitare level for kudung sab nem lowi ado family gi support di kamai to i sana basi adum ai se sana ge ka sama to 12 ka tharam da da lai gi ba sana ba hor puda de kari hagi adagi Delhi de le sana ba kamai to family gi swain do sum isa lo pa ba na matam di yum dagi sana do pa me hai masa ga phana sana sanon am sana re do ga contest thokpagi sida hai de yum da hai di sum like tam ga lei na kari hai contest sana ba do na puning jang le like som like to tha ga sana lei ma hai ne ai wakhan ne khan ne so hai de do akhoi ba ga di isi kai na wari yam ga ke wina san de ima le kha sanai ima la ina wari sai ima I swain to 2016 gi me gi de 21 ne me gi se lo ai exams alo ai abo thenga da direct de 23 da ai si akhoi Delhi to Imphal la thole flight da alo thok chung da exam horom da hai ta la akhoi 6 semester je si hor pu si da khoma wari sai ima ai hanakti Mr. Manipur na thoke si da thola ga amtang haidi low do kem na tabi try to ni sini huma na phare ke sukai ko tin thoki ba hari ko paikha plan thara mo sini phare harao re do advine tor wei je askan de sokoi wakhan ni ba akhoi ya to re nga haidi smithman bu thok to ngai thok wi thok je du am ke excited am oi do matum Delhi da su gol phangi ko ado hoji yum naga haidok ta ba haidi Maradona ki jerim ni ne angang su orim ni na aina som sana badu dai da hian na emphasize tok no dom da proactive oni lei raga like the soire hadi like the son bro Maradona ai kaya solom ne thas di schooling su yam phagi ramai to like the performance de hadi sanaba like ramai to ki sini ani si adu dum like some to we adu da kai hai ni sanaba je ai han football sanana me ba akoi saying telling ni ko football yam phan sanama ko ai do we akoi ba oi na akoi ba footballer ne ba ma pam da football sanaba ai class akoi ai support Mukherjee ka pasana re akoi national to class 7 nga sana re Delhi da toroga amai sana pu da ai akoi moi asom side ta interview toroga akoi player khan mai da na side da kai da adu be khan bagi mam lai sum chat ke ya gi da bai da ko ba lai oin tam ko lo mai to bu da gi sana gi dam ne ba adai di daim sana gi dam na dum so sana gi dre na adai sida mu high class 12 te yem hakjang sum ya to budi sana gi be mu sana pa look ki bai da mai to ada family di ultimately yaring da su ka yaw de sana re maru na lu de tong da kra dum mari lener ko pot oi libi ri wari do si sana re ada then yam nungai be area si matang si la ka do rin khan ma matam da Delhi da chalaga sana ro ni lord krab ni Manipur gi
environment atmosphere si khara khak natna yam kana mi na Maradona kana no ada haksang si kamai to ma sanai ro khangjan nate surprise bi du ni Manipur da so here comes sige first Manipur ge han bage account hang gi si Mr Manipur junior the 2016 aduga 2017 ani ni two times overall champion way ba sige just retrospection ni ko angtang throwback ni angtang hangal yeng biu 16 17 ani gi swai gi han ba Manipur contest da sana basi bodybuilder se ko gym ju ama mi su basing am ya me dru sana mi am se ya me kari kari phau gi contest tholok pu matam da adigi bajai miss ta hogadra aduga aina tasena ngamgodra overcome taw ngamgodra kari kari phau gi han bagi experience to planning he do I know ai thole Delhi gi exam ni lora ma ko date 23 da ai thole tholok baga dum nongan baga dare dum ai rent chatle habdi yumda leitre matam da ai thoge nan khalamina aduda Mr Manipur se December gi date ai kauri date 2 smai oibne moirang gi kham jina 27 oiba 27 ni do moi aduga hapta am kanaraga December 2 smai tabne Mr Manipur aduda ai adugi jahi daw am yabamna 50 suba tai golden jubilee tai in low kumse boat ta tawgibne chaw tawgi ano matam da ado mi ya adu ki matai kam thoi hai tai sahi adu jahi du no adu sahi du Mr Manipur ju huji powa even mi sing as adu gi junior gi keno kum du di khwai dai nungai ba Mr Manipur ne hai nei sahi du gi adu gi di ai khang de mai na sahi yang hai su ta ba ne dai shong idea leite ai hai bu chum na gi thola ga ai contest ho gi hai ba si katne ba ada ije rental le sana ba hore sana ho kan da ai de jim na sana mi contest ho ka da mi am sana me aduki madi gam sana me ai di Maradona jim is jim sana yo moi ye moi u de ai wa khan da ka ai to yu khalle hai di mi masam already moi di phajana hana dei cha dan thakna dei pip contest ki dong da tor lai ram ni na khoi ai di a dei sum kawok thawok sana khara sana to wan yam kana hikta sida tha hum wali to na tam na ko tholai sai ma tha sa ai ngam do ngam wakhan di lo ni habi wakhan di so khan re adubu hona badi adum asai khale adum ai ngam best hai best hona nge khalaga ai to ne do ai khoi oja do sum hange da khoi ya do ho to ai to do su ya da wala ti sine ya da wala ti ya da wala ti ho to hono dum ya da wai lo do to ai na ngam ba hono sin amai to ai je laira sane du yang wai hai dai ne aham ba oe dei ren si ju ai ji rim so da lei matam no phang da na adu ai ji ai ne lei do 4th floor ma le adu gi sa dating to wei sa da ba gi dai adu wa ba ga dai adu gi sa na thang na mu sa na mu sem ni phiru na mu su ni pura koi matam chungphang phang da bi ne even Sunday bo rest play ti hai sai ung satni nung mu satni de mu sa ni mu sa ni mu numdang phung ma pan ta halakani wai da wa an to re da adu amai to re 2016 jam wai adu kan ti se ma keno ne akhoi gi thawal san to we thawal na November da thawal hek to we ina lo we thawal se thawal si lo lo kan da na mu huzgi ai gi hap da di ba da yaw da moirang kham mai ta Mr Khambado adu 2016 atani ko 16 gi November 27 ne ba adu so mu overall lo ne ba adu lo ga adu de hek hapta am ga na mu junior Mr Manipur overall lo ne ma hat trick four ne thawal su ali khamba moirang gi tori su som dum is boat ta tori su homok si lo ri ne ba swai de ne anya Maradona ni mayam viewer mayam maroina bodybuilding masana se interest leba sanari ba sananing ba mayam su khoi gi program si yengam duni Makokthong Wari Maradona Wari sab si yengam duni mo je suni maroina ai khoina apaba yam hena mo competitive oiba aduga world class ki bodybuilder ma semba oiba ka haiba stage da phajaba haise phajaba magi body structure muscle definition whatever ai khoi de yaw ko duriba body ki structure kayam yam na phajaba body se kari kari oi gede ge do adai do haning akhoi je keno ne aseng mai di yam chawba da leite body building ai se chaw di chaw do ne chawba plus shape and size ko with muscle definition hadi mai lei ga da muscle je portion hai dai ne pa chan lei ba aduga deep separation
ꯍꯥꯏꯕꯗꯤ ꯀꯠꯇꯣ ꯗꯤꯞ ꯑꯣꯏꯒꯗꯕ ꯃꯁꯜꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯋꯦꯠꯀꯤꯁꯨ ꯗꯤꯕꯤꯖꯟ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯥꯏꯕꯔꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯦꯆꯨꯔ ꯐꯥꯏꯕꯔ ꯆꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯑꯩꯅꯁꯨ ꯁꯨꯝ ꯃꯌꯥꯝ ꯎꯔꯛꯄꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯋꯦꯠꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯊꯣꯛꯑꯝꯃꯤꯁꯦ 2016ꯗ ꯑꯩꯁꯦ 72 ꯃꯨꯛꯇꯅꯦꯕ ꯑꯩꯅ ꯊꯣꯛꯏꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ 2021 ꯌꯧꯔꯦ ꯑꯩ 21 ꯑꯩ ꯍꯧꯖꯤꯛ 90 + 90ꯗ ꯁꯥꯟꯅꯩꯑꯕ ꯍꯥꯏꯕꯗꯤ ꯋꯦꯠꯁꯦ ꯁꯨꯝ ꯀꯥꯔꯛꯑꯦꯕ ꯆꯥꯎꯈꯠꯂꯛꯑꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯎꯈꯠꯂꯛꯑꯦ ꯀꯥꯔꯛꯑꯦ ꯑꯗꯣ ꯈꯔ ꯑꯃꯁꯨ ꯂꯩ ꯀꯦꯖꯤ 50 ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯍꯤ ꯆꯨꯞꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯃꯣꯏꯒꯤꯅ ꯑꯗꯨ ꯀꯔꯤ ꯀꯟꯁꯦꯞꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯀꯟꯇꯦꯁ ꯑꯆꯧꯕ ꯃꯤꯁꯇꯔ ꯋꯥꯔꯜ ꯑꯗꯒꯤ ꯑꯣꯂꯦꯝꯄꯤꯌꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯥꯔꯅꯣꯅꯒ ꯂꯧꯈꯤꯕ 6 ꯇꯥꯏꯝ ꯂꯧꯈꯤꯕ ꯁꯨꯝꯕꯩ ꯆꯠꯀꯦ ꯍꯥꯏꯔꯒ ꯑꯗꯨꯝꯕ ꯈꯔ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯋꯦꯠ ꯑꯃꯗ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯒ꯭ꯔꯨꯞꯇꯕꯨꯗꯤ ꯒꯣꯜ ꯂꯧꯕ ꯌꯥꯏ ꯃꯤꯅ ꯇꯥꯏꯅꯗꯤ ꯒ꯭ꯔꯨꯞꯇ ꯒꯣꯜ ꯂꯧꯕ ꯅꯠꯇꯦꯕ ꯑꯣꯚꯔꯑꯣꯜꯗꯨꯅꯦꯕ ꯇꯥꯏꯇꯜꯗꯨꯅꯦꯕ ꯒꯣꯜꯗꯨꯕꯨꯗꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯒꯣꯜ ꯂꯧꯔꯦ ꯍꯥꯏꯔꯣ ꯃꯥꯏ ꯒ꯭ꯔꯨꯞꯇ ꯑꯗꯨꯗꯤ ꯒꯣꯜꯗꯨ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯕꯨꯗꯤ ꯀꯧꯋꯦꯕ ꯑꯁꯦꯡꯕ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯐ ꯗ ꯆꯦꯝꯄꯤꯌꯟ ꯍꯥꯏꯗꯨꯗꯤ ꯋꯦꯠ ꯗꯤꯕꯤꯖꯟ ꯃꯌꯥꯝꯗꯨꯒꯤ ꯒꯣꯜ ꯑꯃ ꯃꯀꯣꯛꯇꯨꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯇꯥꯟꯅꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯈꯔ ꯋꯦꯠꯁꯦ ꯑꯗꯨꯝ 70 ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯀꯥꯕꯁꯤ ꯀꯥ ꯍꯦꯟꯅ ꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯦꯕ꯭ꯔꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯣꯛꯄ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯑꯣꯐ ꯁꯤꯖꯟꯗ ꯐꯖꯅ ꯒꯦꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯒꯤ ꯌꯥꯝ ꯆꯥꯁꯟꯗꯅ ꯌꯥꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯖꯪ ꯐꯨꯗ ꯐꯠꯇꯕ ꯈꯣꯠꯇꯕ ꯌꯥꯝ ꯆꯥꯕ ꯈꯣꯠꯄ ꯑꯩ ꯇꯧꯗꯦꯀꯣ ꯑꯩ ꯌꯥꯔꯤꯒꯩ ꯑꯣꯜꯃꯣꯁט ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯌꯥꯔꯤꯒꯩ ꯑꯩ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯇꯝ ナꯏꯅ ꯆꯥꯕ ꯃꯇꯝ ナꯏꯅ ꯄꯣꯊꯥꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯋꯦꯠꯁꯦ ꯒꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯒꯦꯟ ꯇꯧꯋꯦꯅ ꯃꯤꯅ ꯇꯧꯋꯦ ꯑꯁ ꯀꯦꯖꯤ 100 ꯂꯨꯝꯃꯦ ꯍꯌꯦꯡ ꯀꯟꯇꯦꯁ ꯊꯣꯛꯂꯛꯄꯗ 60 ꯊꯣꯛꯄꯁꯨ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯀꯦꯖꯤ 60ꯗꯨ ꯃꯥꯡꯒꯗ꯭ꯔꯥ ꯑꯩꯅ ꯊꯣꯛꯏꯁꯤꯗꯤ ꯑꯩ ꯑꯣꯐ ꯁꯤꯖꯟꯗ ꯑꯩ 95 ꯁꯨꯃꯥꯏꯅ ꯂꯨꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯀꯟꯇꯦꯁ 90 80 ꯌꯥꯝ ꯃꯥꯡꯗꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯌꯥꯝ ꯃꯥꯡꯗꯦ ꯃꯔꯝꯗꯤ ꯀ꯭ꯂꯤꯟ ꯗꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯖꯪ ꯑꯣꯏꯕ ꯌꯥꯝ ꯊꯥꯎ ꯊꯨꯝ ꯐꯠꯇꯕ ꯃꯌꯥꯝ ꯆꯥꯁꯤꯜꯂꯒ ꯇꯧꯕ ꯑꯣꯏꯗꯕꯅꯤ나 ꯍꯛꯆꯥꯡꯗ ꯀꯩꯅꯣ ꯇꯧꯕ ꯈꯤꯇꯪ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯋꯥꯎꯁꯦ ꯁꯥꯟꯅꯕꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯜ ꯑꯩꯈꯣꯏꯒꯤ ꯋꯥꯛꯑꯥꯎꯠꯁꯦ ꯑꯗꯣ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯑꯣꯐ ꯁꯤꯖꯟ ꯀꯥꯏꯅ ꯄꯜꯂꯤ ꯁꯥꯟꯅꯕꯁꯤꯕꯨ ꯑꯣꯐ ꯁꯤꯖꯟ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯒꯤ ꯑꯗꯨꯝ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯏꯌꯥꯔ 365 days ꯃꯥꯏ ꯔꯦꯁ ꯗꯦꯁꯤꯡꯗꯨ ꯀꯥꯏꯊꯣꯛꯈ꯭ꯔꯒ ꯃꯔꯥꯗꯣꯏ ꯁꯥꯟꯅꯕꯁꯤ ꯑꯗꯨꯝ ꯂꯦꯞꯊꯣꯛꯑꯒ ꯍꯥꯏꯗꯤ ꯋꯦꯠ ꯒꯦꯟ ꯇꯧꯅꯅꯕ ꯗꯦꯕꯂꯞ ꯇꯧꯅꯅꯕ ꯍꯥꯏꯅ ꯃꯇꯝ ꯈꯔꯒꯁꯨ ꯑꯗꯨꯝ ꯆꯥ ꯊꯛꯑꯒ ꯂꯦꯟꯊꯣꯛꯄ꯭ꯔꯥ ꯁꯥꯟꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯖꯟ ꯑꯅꯤ ꯂꯩꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯅ ꯆꯨꯝꯃꯦ ꯇꯥꯃꯣꯅ ꯍꯥꯏ ꯑꯣꯐ ꯁꯤꯖꯟ ꯑꯃꯅꯦ ꯀꯠꯇꯤꯡ ꯁꯤꯖꯟ ꯑꯃꯅꯦ ꯑꯗꯨ ꯇꯧꯕꯁꯨ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯁꯥꯟꯅꯅꯦꯕ ꯂꯦꯞꯄꯣꯏꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯥꯏꯠꯇ ꯁꯥꯟꯅꯕꯩ ꯋꯥꯅꯤꯗ ꯍꯥꯏꯕꯗꯤ ꯑꯣꯐ ꯁꯤꯖꯟ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯈꯣই ꯀꯦꯂꯣꯔꯤ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯀꯦꯂꯣꯔꯤ ꯏꯟꯗꯦꯛꯁꯁꯤ ꯋꯥꯡꯈꯠꯍꯜꯂꯅꯤ ꯈꯔꯀꯣ ꯑꯗꯨꯒ ꯁꯥꯟꯅꯕꯁꯤꯅ ꯁꯥꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯦ ꯋꯥꯠꯍꯧꯕ ꯃꯁꯜ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯗꯤꯕꯂꯞ ꯇꯧꯕ ꯌꯥꯗꯕ ꯃꯁꯜꯁꯦ ꯁꯤꯗ ꯃꯦꯟꯂꯤ ꯁꯤꯗ ꯐꯣꯀꯁ ꯇꯧꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣꯗꯤ ꯁꯤꯒꯤ ꯃꯁꯜꯁꯦ ꯍꯌꯦꯡ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯐ ꯁꯤꯖꯟꯗ ꯃꯦꯟꯈꯠꯍꯧꯔꯗꯤ ꯍꯌꯦꯡ ꯀꯠꯇꯤꯡ ꯁꯤꯖꯟꯗ ꯅꯪꯉꯣꯟꯗ ꯋꯥꯠꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯌꯥꯏ ꯑꯣꯐ ꯁꯤꯖꯟ ꯍꯥꯏꯁꯤꯅ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯃꯈꯩꯁꯤ ꯒꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯁꯇ꯭ꯔꯦꯡ ꯇꯥꯟꯕꯀꯣ ꯑꯗꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯜꯁꯦ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯗꯤꯕꯂꯞ ꯇꯧꯅꯕ ꯇꯧꯕ ꯌꯥꯗꯕ ꯖꯒꯥꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯤ ꯈꯣꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯏꯚꯟ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯗꯕꯅꯤ나 ꯂꯥꯏꯔꯤꯛ ꯄꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯊ꯭ꯔꯨ ꯅꯦꯠ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯗꯒꯤ bodybuilding.comꯗ ꯀꯩꯗ ꯃꯌꯥꯝ ꯄꯥꯏꯌꯦꯕ ꯏꯁꯥꯅ ꯔꯤꯁꯔꯁ ꯇꯧꯋꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯨ ꯌꯥꯗꯕ ꯖꯒꯥꯁꯤ ꯀꯔꯤ ꯁꯥꯟꯅꯔꯗꯤ ꯆꯥꯎꯈꯠꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯐ ꯁꯤꯖꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯀꯠꯇꯤꯡꯗ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯡꯁꯦꯜꯒ ꯌꯦꯡꯉꯤꯗꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯗ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯑꯩꯁꯦ ꯀꯗꯥꯏ ꯋꯥꯠꯂꯤ ꯀꯗꯥꯏ ꯄꯤꯛꯏ ꯀꯗꯥꯏ ꯆꯥꯎꯏ ꯑꯗꯨ ꯏꯁꯥꯒꯤ ꯂꯣꯏꯅꯃꯛ ꯕꯣꯗꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯁꯤ ꯄꯦꯜꯂꯕ꯭ꯔꯥ ꯑꯗꯨ ꯀꯔꯤ ꯁꯣꯟꯕ ꯑꯦꯔꯤꯌꯥ ꯌꯥꯎꯔꯤன்னு ꯈꯜꯂꯤ ꯏꯁꯥꯅ ꯌꯦꯡꯖꯕ ꯃꯇꯝ ꯃꯥꯗꯨꯅ ꯀꯃꯥꯏꯅ ꯐꯩ ꯏꯁꯥꯒꯤ ꯕꯣꯗꯤꯁꯦ ꯄꯦꯟꯕ ꯍꯥꯏꯁꯦ ꯄꯦꯟꯕꯩꯗꯤ ꯆꯥꯎꯔꯤꯈꯩ ꯄꯦꯟꯕ ꯅꯥꯏꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯅꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯁꯥꯟꯅꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯔꯤꯌꯥ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯖꯤꯁꯦ 80 ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯔꯣ ꯑꯗꯩ ꯑꯩꯉꯣꯟꯗ ꯈꯔ ꯆꯥꯎꯕ ꯈꯔ ꯐꯖꯕ ꯍꯥꯏꯕꯗꯤ ꯋꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜꯁꯤꯗꯤ ꯋꯦꯠ ꯃꯆꯥꯅ ꯂꯧꯕꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ 65 70ꯅ ꯂꯧꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦꯕ ꯊꯥꯏꯅꯕꯨꯗꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯧꯖꯤꯛ ꯃꯤ ꯑꯣꯚꯔꯑꯣꯜ ꯂꯧꯔꯤꯁꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯧꯔꯤꯁꯦ 90 85 90 100 ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯦꯚꯔꯦꯖ ꯋꯦꯠꯁꯦ ꯋꯦꯠꯁꯦ ꯁꯤꯗꯅꯦꯕ ꯑꯣꯚꯔꯑꯣꯜ ꯃꯣꯏ ꯇꯧꯅꯔꯛꯇꯣꯏꯁꯦ ꯑꯗꯨꯅ
ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯀꯟꯗꯤꯁꯟꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯣ ꯋꯦꯠꯇ ꯑꯗꯨꯝ ꯆꯠꯂꯒꯁꯨ ꯌꯥꯏ ꯑꯗ ꯀꯩꯁꯨ ꯑꯩꯅ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯍꯪꯖꯔꯤꯅ ꯑꯗꯨꯅꯤ ꯏꯁꯥꯁꯤ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨ ꯄꯝꯄꯤꯡ ꯇꯧꯔꯅꯤ ꯐꯖꯅ ꯁꯥꯟꯅꯔꯅꯤ ꯋꯥꯛꯁꯤ ꯂꯣꯏꯔꯒ ꯄꯨꯡ ꯑꯃꯅꯤ ꯁꯨꯝ ꯁꯥꯟꯅꯔ ꯀꯥꯟꯁꯤꯗ ꯍꯦꯛꯇ ꯅꯦꯈꯥꯏꯅ ꯁꯥꯟꯅꯔꯤ ꯅꯣ ꯄꯦꯟ ꯅꯣ ꯒꯦꯟ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯋꯥꯏꯗꯨ ꯌꯦꯡꯉꯀꯥꯟꯗ ꯏꯁꯥꯁꯤ ꯌꯦꯡꯖꯕꯗꯨꯅꯤ ꯐꯥꯎꯕꯗꯨꯅꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯤꯉꯩ ꯆꯥꯎꯔꯦꯕ ꯌꯥꯝ ꯐꯖꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯁꯤ ꯌꯦꯡꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯒꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯅꯤ ꯑꯗꯣ ꯏꯁꯥꯅ ꯏꯁꯥꯁꯤ ꯌꯦꯡꯖꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯕ ꯌꯥꯔꯕ꯭ꯔꯥ ꯄꯦꯜꯂꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯤ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤ ꯄꯦꯟꯕ ꯍꯥꯏꯁꯤ ꯄꯦꯟꯕꯗꯤ ꯂꯩ ꯄꯣꯠꯇꯦ ꯑꯗꯨꯝ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯍꯟꯒꯦ ꯈꯜꯂꯤ ꯆꯥꯎꯍꯟꯕ ꯍꯥꯏꯗꯤ ꯋꯤꯠ ꯁꯥꯏꯖ 90 ꯃꯁꯜ ꯁꯥꯟꯅꯔꯤꯁꯦ 100+ 90 ꯁꯥꯟꯅꯒꯦ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯠꯁꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯩꯁꯦ ꯑꯣꯐ ꯁꯤꯖꯟꯗ ꯑꯗꯨꯝ 100ꯀꯨꯝꯕ ꯂꯩꯕ ꯌꯥꯎꯋꯦ 99 100 ꯂꯨꯝꯃꯦꯕ ꯀꯦꯖꯤ ꯆꯥꯝꯃ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯀꯠꯇꯤꯡꯗꯅ 90 ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯅꯦꯕ ꯋꯦꯠꯁꯦ ꯆꯤꯡꯉ ꯋꯦꯠꯁꯦ ꯃꯇꯨꯡꯗ ꯈꯔ ꯀꯦꯖꯤ 10ꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ 8-9 ꯀꯦꯖꯤ ꯆꯤꯡꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯣ ꯄꯦꯟꯕꯒꯤꯗꯤ ꯂꯩꯇꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯉꯝꯃꯤꯈꯩ ꯍꯥꯏꯗꯤ ꯍꯣꯠꯅꯔꯤꯈꯩꯀꯣ ꯆꯍꯤꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯉꯝꯃꯤꯈꯩ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯆꯍꯤ ꯍꯥꯏꯁꯤ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯑꯩ 27 ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯔꯣ ꯄꯥꯟꯗ꯭ꯔꯤꯀꯣ ꯌꯨꯝ ꯑꯩ ꯄꯥꯜꯂꯦ ꯆꯍꯤ 2ꯒꯨꯝꯕ ꯐꯥꯔꯦ ꯑꯣꯀꯦ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯅꯗꯔ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯅꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯣꯐ ꯇ꯭ꯔꯦꯛ ꯑꯣꯏꯅ ꯁꯥꯟꯅꯕꯒꯁꯤ ꯇꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯁꯤ ꯁꯤꯅ ꯑꯆꯧꯕ ꯍꯤꯟꯗ꯭ꯔꯥꯟꯁ ꯑꯃ ꯑꯣꯏꯔꯀꯥꯟꯗꯨꯗ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯀꯔꯤꯌꯔ ꯑꯃ ꯁꯦꯝꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯃꯔꯥꯗꯣꯅꯥꯁꯤ ꯚꯦꯔꯤ ꯑꯦꯛꯖꯦꯝꯄꯂꯔꯤ ꯑꯣꯏꯔꯦ ꯑꯗꯨ ꯀꯔꯤꯝ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯤ ꯊꯣꯏꯗꯣꯛ ꯂꯩꯅꯗꯦ ꯁꯤ ꯑꯗꯣ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯛꯆꯥꯡ ꯑꯁꯨꯛ ꯐꯖꯕ ꯍꯥꯟꯅꯒ ꯌꯥꯝꯅ ꯂꯤꯟ ꯑꯣꯏꯗꯅ 49 ꯀꯦꯖꯤ ꯈꯛꯇꯪ ꯂꯩꯔꯝꯕꯗꯨꯅ 90 + 100ꯀ ꯌꯧꯒꯦ ꯇꯧꯕ ꯁ꯭ꯋꯥꯏ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯕꯤꯛ ꯕꯤꯜꯠ ꯕꯣꯗꯤ ꯑꯃ ꯁꯦꯝꯃꯛꯏꯅꯦꯕ ꯁꯤꯒꯤ ꯁꯦꯝꯃꯛꯄ ꯁ꯭ꯋꯥꯏꯗ ꯆꯨꯝꯅ ꯁꯦꯝꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯃꯁꯜ ꯗꯤꯐꯤꯅꯤꯁꯟ ꯀꯠ ꯑꯗꯨꯃꯥꯏꯅ ꯗꯦꯞꯊ ꯃꯌꯥꯝꯒꯗꯤ ꯌꯥꯎꯍꯜꯂ ꯁꯦꯝꯃꯛꯏꯁꯦ ꯁꯤ ꯃꯔꯥꯗꯣꯅꯥ ꯏꯇꯣꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯁꯦꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯐꯕ ꯇ꯭ꯔꯦꯅꯔꯁꯤꯡ ꯃꯊꯧ ꯇꯥꯏ ꯀꯣꯆꯁꯤꯡ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯀꯅꯥꯅꯣ ꯑꯣꯖꯥ ꯇ꯭ꯔꯦꯅꯔꯁꯤꯡ ꯂꯣꯏꯅꯔꯤꯁꯦ ꯀꯅꯥꯅꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯁꯥꯝꯄꯥꯠꯇ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯁꯤꯗ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛ ꯁꯥꯟꯅꯔ ꯈꯥꯒꯦꯝꯕ ꯈꯥꯒꯦꯝꯕ ꯀꯣꯏ ꯑꯗꯨꯝ ꯃꯣꯏꯁꯤ ꯖꯤꯝꯁꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯊꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯑꯗꯨꯝ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯏꯁꯥꯁꯦ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯅꯤꯡꯉꯦ ꯈꯔ ꯐꯅ ꯑꯗꯨ ꯀꯅꯥ ꯇꯥꯟꯅꯁꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯈꯪꯗꯕꯅꯤ ꯑꯩꯅ ꯍꯪꯕꯅꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯗꯨꯝ ꯀꯧꯔꯛꯀꯦ ꯈꯣꯠꯂꯛꯀꯦꯅ ꯇꯧꯕꯗꯩꯗꯤ ꯅꯣꯡꯃ ꯂꯥꯛꯑꯣꯅ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯧꯔꯛꯑꯦ ꯑꯩꯁꯦ ꯆꯠꯂꯦ ꯀꯩꯁꯥꯝꯄꯥꯠꯇ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯥꯛꯏꯕꯅꯤꯀꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯑꯩ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯔꯪ ꯇꯩꯔꯤꯅꯦ ꯑꯩ ꯑꯣꯖꯥꯗꯨꯅꯀꯣ ꯍꯥꯏꯕꯗꯤ ꯂꯥꯞꯄꯨꯗꯤ ꯂꯥꯞꯅ ꯂꯩꯔꯦ ꯑꯩ ꯏꯁꯥ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣ ꯑꯣꯟ ꯖꯤꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯖꯤꯝ ꯑꯃ ꯏꯁꯥꯒꯤ ꯇꯧꯖꯔꯕꯅꯤꯅ ꯁꯤꯗ ꯂꯩꯔ ꯈꯣꯠꯂ ꯁꯥꯟꯅꯕꯗ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯈꯔ ꯐꯔꯛ ꯇꯥꯔꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯚꯟ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔ ꯆꯠꯂꯤꯀꯣ ꯑꯩ ꯕꯁꯇ ꯀꯩꯗ ꯑꯗꯨꯝ ꯂꯥꯛꯑ ꯁꯥꯟꯅꯩꯑꯕ ꯁꯤꯗ ꯍꯧꯖꯤꯛꯁꯨꯀꯣ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ 2 times 3 times ꯑꯩ ꯂꯥꯛꯑꯦꯕ ꯏꯚꯟ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯑꯩ ꯆꯥꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯑꯩ ꯂꯥꯛꯑ ꯁꯥꯟꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯕ ꯕꯁꯇ ꯑꯣꯖꯥꯁꯤ ꯀꯩ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯈꯣꯒꯦꯟꯗ꯭ꯔꯖꯤꯠ ꯀꯧꯋꯦ ꯍꯧꯖꯤꯛ ꯂꯩꯐꯝꯅ ꯗꯖꯤꯝꯗ ꯑꯗꯨꯝ ꯀꯥꯏꯗꯩꯅꯣ ꯂꯩ ꯃꯥꯁꯨ ꯀꯛꯆꯤꯡꯗꯒꯤꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯥꯅ ꯂꯩ ꯍꯧꯖꯤꯛ ꯊꯦꯡꯅꯐꯝꯅ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯥꯁꯨ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯃꯤꯅꯦꯕ ꯁꯥꯟꯅꯔꯒ ꯑꯉꯥꯡꯉꯩ ꯇꯥꯛꯄ ꯑꯗ ꯀꯛꯆꯤꯡꯗꯗꯤ ꯃꯥꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯥꯗ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯁꯤꯗ ꯂꯩꯔꯝꯃꯦꯕ ꯏꯝꯐꯥꯜ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯗꯖꯤꯝꯁꯦ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔ ꯆꯠꯂꯦ ꯑꯗꯨ ꯄꯨꯔ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗ ꯀꯥꯏꯗꯩꯅ ꯈꯣꯠꯇꯩꯅ ꯍꯥꯏꯔꯦ ꯑꯩ ꯀꯛꯆꯤꯡꯗꯩꯅꯤ ꯈꯣꯠꯇꯩꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯀꯛꯆꯤꯡꯗꯩ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯔꯦꯅ ꯈꯣꯠꯂꯦꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩ ꯈꯪꯅꯔꯦ ꯐꯖꯅ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗꯗꯤ ꯇ꯭ꯔꯦꯅꯔ ꯌꯥꯎꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯣꯂꯦꯖꯀꯤ ꯑꯗꯨ ꯑꯣꯏꯅ ꯇ꯭ꯔꯦꯅꯔ ꯑꯩ ꯌꯥꯎ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯟꯅꯕ ꯀꯃꯥꯏꯅ ꯁꯥꯟꯅꯒꯗꯒꯦ ꯈꯪꯉꯦꯕ ꯈꯪꯉꯦꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯆꯥꯎꯔꯥꯛꯄ ꯂꯩꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕꯩꯗꯤ ꯑꯗꯨꯝ ꯍꯩꯔꯦ ꯈꯔꯀꯣ ꯄꯨꯔꯥ ꯌꯥꯝ ꯍꯩꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯣꯡ ꯑꯣꯏꯔꯒꯅ ꯁꯤ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯩ ꯆꯦꯁ ꯑꯩ ꯆꯥꯔꯠ ꯑꯃ ꯁꯦꯝꯃꯦꯕ ꯑꯣꯖꯥꯗꯨꯅ ꯁꯦꯝꯕꯤꯌꯦꯕ ꯍꯥꯏꯗꯤ ꯆꯦꯁ ꯑꯣꯏꯔꯒꯗꯤ ꯁꯤ ꯑꯥꯏꯇꯦꯝꯁꯤ ꯁꯥꯟꯅꯔꯣ ꯕꯦꯛ ꯑꯣꯏꯔꯒꯅ ꯁꯤ ꯁꯥꯟꯅꯔꯣ ꯕꯥꯏꯁꯦꯞ ꯇ꯭ꯔꯥꯏꯁꯦꯞ ꯑꯣꯏꯔꯒꯅ ꯁꯤ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯑꯦꯛꯁꯔꯁꯥꯏꯁꯁꯤ 5 ꯇꯧ ꯏꯊꯣꯛꯑꯅꯤ ꯁꯤꯗꯩ ꯑꯣꯞꯁꯟ ꯄꯤꯔ ꯁꯨꯝ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯆꯦꯟꯖꯦꯁ ꯑꯗꯨꯒ ꯈꯪꯗ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕ ꯌꯥꯎꯋꯦ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯑꯗꯩ ꯆꯥꯕꯩ ꯊꯛꯄꯩ ꯑꯗꯨꯝ ꯃꯥꯅ ꯂꯣꯏ ꯇꯧꯕꯤꯌꯦꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯦ ꯁꯤꯃ ꯂꯩꯔꯦ ꯑꯗ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯅꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ
Manipursi bodybuilding masana sidadi pioneer yam lere aduna right from kogi ozame paktagi hawrgani history madum sangna ire la ini adagi laihidre tamoya school adu moigi history si yam ganna igre haitare adugi khara thangtharapa makha tarapa yam thole edana koi bobi asi world record holder ni adu moigal poi mafam ne ba do hojiksi mafam khuding makse adu fitness ki sanaba orambadi yai aduga maroina anabolic koina sanariba de cardio ki tawgi hangbusu gym mayam hangeba adai the weight se dum yawi sananabagi area se dum adugi provided facility hoina adu equipment ji kamai tawi Maradona gi waklon logic sanariba da gym su world class ki madugi equipment ga su lei nei khale adu sanabase khara honga te gym da su satpra yengbra aduga khusuklai sananabagi lei myam Manipur de phangi se yarabra sim sanaba kamai tawi gym di yam lai Manipur haidi leina khulai apaphawa machine yam ure lai aduga ju sidi khulai khatan yade oja ma yaudragadi sidi ai wakhanda ko without a coach ko haide we nothing I die kaino di loina bam da ka le na haksang ji contest madam na kari cha di kamai tawi si taw smaina taw adu ai di gym ni honga sanaba simani ai tawdi ai isai gym dai sanare hujikse adu ai sanage haiga de ai da gym da la sanare da gym adum equipment adum phajana lei adu isai gym se hoje establish taru se kari no lei ba de Maradona nungai na ba aina pamje munu sana yana khutang thamira atopa misu sana ba yana ba gi khutong chaw pira kari no lei se kari adugi facility do am thairo ai je smai do re contest se chai ni tho ga sida sum akhoi ima hoi sum paisa sum hai ba su ka hani pisa chang bu ni sis bodybuilding is the most expensive sport chai ne pisa chang bu ni na sum aina moi da burden nam chu oi na nga tai da pisa gi aina ima hoi da wai sa 2018 sida ko smai do gym mama ai oina hang na ba na ima hoi wai sa khuma hoi tor baba hoi tor set up to wi sa gi ko adum mi myam sanai hujik se gym je myam sanai mi yam sanai gym maming di ko muscle factory asiam pasen tholi adagi handa adagi Mr. Manipur da ai angang handa koi physics da ai thoe third chu tai ki da adum atai adum lai nu piju kai lu adum equipment adum thamme phajana haidi phajana adum sanaba yana ba adum competition adudagi competition adum thokpa yana ba hai tai phajana thamme sima yam nungai di isagi websidi isagi won lejeram ne mi gi do erdi matam haibam lakani thong hangduk piwo adagi hangduk kanu lolo sanani matam do adu isagi werdi aing ha samud dum chang leta kaino he sana ya doine ba sima hoji sima lere da aina lakchini sina Maradona chaba che sai diet and yamna most expensive sports ne na harido ado chawri je chadri de in khanba matam nam si chaw ko do ma ni khanba chaba ji yam pasam cha am clean diet na sai palli what do you mean by clean diet the clean oiba food diet karino Maradona gi from your end kay han haini clean na si kai ai wakhan lon da di adune have the samna haga chaba sida ayuki breakfast hairo akhoi Manipur da mu khara sabari loi paina chaba da phajana chaba dum yawi ko almost u je adum yawa cha ga tan ga asina ui ado khoi example loina na mapalam da yego foreign country da yego hek tum hopa angang mai sida magi pijom thugom mit adagi juice yawani mit yawani haira yawani yego every film da yego adu mai loi pijane yam clean noi bu ko samna ha ga nang sangum glass ama la phoi ma sem ma chenam pijare yerum yawre aduga mai mit session kha yawre kaino di no mo gi daka oi bu gi loi yawre essential oi mo gi protein yawre carbs yawre good fats yawre mineral vitamins yawre loi suna pijaye adu ne healthy diet ji haibdi apha bai se du ne machang oi bu khak cha essential lai je adu gi pose akhoi si da su changes to da ka oi en khale changes aduma yam phaje adu hidi broadly yeng kanda haibdi atopa country bhau madu certain comparison on pir thamak puni dina adu akhoi su myoi bagi tongan ba country sing oriental kangu myam na western kangu myam lairi kangu India da su har sine tongan ba community singi moi gi different food habits lei ada Manipur da har su
ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯦꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯃꯩꯇꯩ ꯍꯥꯏꯔꯒꯦ ꯃꯩꯇꯩꯁꯨ ꯁꯔꯇꯟ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯨꯗ ꯍꯦꯕꯤꯠꯁ ꯂꯩꯌꯦꯕ ꯂꯩ ꯁꯤꯒꯤꯁꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤ ꯐꯣꯔ ꯑꯣꯜ ꯇꯥꯏꯝ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯥꯏꯠꯂꯥꯏꯟ ꯇꯧꯈꯤꯗꯣꯏꯔꯥ ꯃꯣꯏ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯗꯥꯏꯠ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯗꯣꯏꯅꯤ ꯃꯥꯅꯦ ꯆꯥꯔꯠ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕ ꯃꯔꯥꯗꯣꯅ ꯀꯃꯥꯏꯅ ꯁꯦꯝꯒꯦꯕ ꯕꯤꯡ ꯉꯁꯥꯏ ꯕꯣꯗꯤ ꯑꯗꯨ ꯕꯤꯜꯗꯔ ꯌꯨꯝꯒꯤꯁꯨ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤ ꯆꯥꯔꯣꯏ ꯍꯥꯏꯕ ꯋꯥ ꯅꯠꯇꯕ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯁꯥꯟꯅꯁꯤꯗ ꯆꯪꯉꯨꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯌꯨꯝꯒꯤ ꯏꯟꯖꯥꯡ ꯈꯔ ꯆꯥꯕ ꯄꯪꯆꯥꯟ ꯁꯥꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯆꯥꯗꯤ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯒꯁꯨ ꯑꯣꯐ ꯁꯤꯖꯟ ꯂꯩꯔꯀꯥꯟꯗ ꯆꯥꯕ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯑꯩ ꯉꯁꯤꯗꯤ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯇꯧꯕꯁꯨꯡ ꯃꯇꯝ ꯅꯥꯏꯅ ꯆꯥꯕ ꯀꯔꯝ ꯀꯥꯟꯗ ꯆꯥꯅꯤ ꯑꯗꯩ ꯀꯩꯀꯩ ꯅꯨꯃꯤꯠꯇ ꯆꯥꯅꯤ ꯈꯥꯏꯗꯣꯛꯑꯦꯕ ꯑꯩ ꯏꯁꯥꯒꯤꯗꯤꯀꯣ ꯑꯇꯩꯒꯤꯗꯤ ꯑꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯈꯪꯒꯗꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯊꯥꯎ ꯄꯨꯔꯥ ꯆꯥꯁꯟꯕꯗꯨꯗꯤ ꯑꯩ ꯇꯧꯗꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯗ ꯊꯥ ꯑꯃ ꯃꯁꯥꯗꯨ ꯆꯥꯒꯗꯕ ꯁꯥꯟꯅꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯁ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯒꯟꯕꯅꯤꯍꯦ ꯆꯤꯛꯀꯟꯒ ꯊꯣꯡꯁꯤꯒ ꯍꯥꯏꯔꯁꯨ ꯑꯁ ꯃꯣꯏꯗꯤ ꯃꯁꯥ ꯐꯕ ꯌꯥꯎꯕꯅꯤ나 ꯀꯤꯂꯣ 3-4ꯅ ꯌꯥꯔꯔꯣꯏ 7-8 ꯊꯣꯡꯖꯤꯜꯂꯨ ꯍꯥꯏꯕꯒꯨꯝꯕ ꯍꯣꯏ ꯕꯤꯞꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕꯒꯨꯝꯕ ꯑꯗꯩ ꯌꯦꯔꯨꯝꯗꯣ ꯀꯔꯤꯅꯣ ꯑꯃꯅꯤ ꯑꯗꯨꯝ 5-10 ꯌꯦꯔꯨꯝꯗꯣ ꯄ꯭ꯂꯦꯠ ꯑꯃ ꯐꯨꯠꯆꯜꯂꯨ ꯍꯥꯏꯒꯨꯝꯕ ꯁꯤ ꯀꯌꯥꯝ ꯆꯨꯝꯒꯦꯁꯤꯕꯨ ꯌꯥꯝ ꯆꯥꯖꯥꯠꯂꯣ ꯃꯁꯥ ꯐꯕ ꯃꯤꯁꯤꯡꯁꯦ ꯃꯥꯗꯨꯅ ꯃꯤꯗꯁꯨ ꯂꯩ ꯑꯗꯨꯗꯩ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯒꯟꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯕꯗ ꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯅ ꯑꯁ ꯃꯌꯥꯝ ꯆꯥꯕꯗꯤ ꯇꯧꯗꯦꯕ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯅꯩꯗꯨ ꯅꯣꯔꯃꯦꯜꯂꯤ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯈꯥꯏꯗꯣꯛ ꯁꯨꯝ ꯆꯥꯈꯤꯕꯅꯤ ꯌꯥꯝ ꯑꯃꯨꯛꯇꯗ ꯌꯥꯝ ꯀꯟꯖꯨꯝ ꯇꯧꯕ ꯉꯝꯗꯦ ꯌꯥꯝ ꯆꯥꯁꯟꯕ ꯉꯝꯗꯦꯕ ꯑꯩ ꯁꯦꯡꯅ ꯍꯥꯏꯗꯤ ꯆꯈꯥꯎꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯆꯍꯤ ꯆꯨꯞꯄ ꯂꯩꯔꯕꯅꯤꯅꯀꯣ ꯋꯥꯟ ꯇꯥꯏꯝꯗ ꯌꯥꯝ ꯆꯥꯁꯟꯕꯗꯤ ꯉꯝꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯊꯨꯒꯥꯏꯔꯒ ꯆꯥꯕ ꯗꯦꯟ ꯍꯥꯏꯇꯥꯔꯦ ꯀꯝꯁ ꯇꯨ ꯉꯁꯥꯏꯒꯤ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠꯁ ꯂꯩ ꯑꯦꯃꯥꯏꯅꯣ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯀꯥꯞꯀꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯋꯦ ꯄ꯭ꯔꯣꯇꯤꯟ ꯂꯥꯛꯄ ꯌꯥꯏ ꯑꯗꯩ ꯕ꯭ꯂꯦꯛ ꯆꯣꯀ꯭ꯂꯦꯠ ꯋꯥꯠ ꯑꯦꯚꯔ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠ ꯃꯌꯥꯝꯁꯦ ꯏꯁ ꯚꯦꯔꯤ ꯃꯁ ꯀꯃꯟ ꯏꯟ ꯗ ꯃꯥꯔꯀꯦꯠ ꯑꯗꯨꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯃꯁ ꯄ꯭ꯔꯣꯝꯞꯇꯦꯠ ꯇꯨ ꯃꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯇꯦꯝꯞꯇꯦꯠ ꯇꯨ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯪꯉꯦ ꯑꯗꯨ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡꯁꯤ ꯁꯨꯡꯐ ꯐꯔꯔꯣꯏꯗꯕ ꯁꯨꯡꯀꯟ ꯀꯜꯂꯔꯣꯏꯗꯕ ꯌꯥꯔꯔꯣꯏꯗꯕ ꯆꯥꯎꯔꯔꯣꯏꯗꯕ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕ ꯑꯗꯣ ꯗ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯐ ꯉꯁꯥꯏꯒꯤ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠꯁꯦ ꯃꯥꯔꯥꯗꯣꯅ ꯀꯃꯥꯏꯅ ꯎꯏ ꯀꯃꯥꯏꯅ ꯄꯤꯅꯤ ꯑꯗꯨꯋꯥꯏꯗ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯣꯔꯁꯇꯤ ꯑꯩꯈꯣꯏꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯐꯪꯕ ꯁꯤꯅ ꯍꯥꯟꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯋꯦ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯗꯒꯤ ꯁꯦꯝꯕ ꯄꯣꯠꯅꯦꯕ ꯐꯤꯜꯇꯔ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯇꯥꯡꯁꯨ ꯇꯥꯡꯉꯦ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯑꯗꯨꯒ ꯃꯣꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒꯅ ꯄ꯭ꯔꯣꯇꯤꯟꯁꯦ ꯁ꯭ꯀꯨꯞ ꯑꯃꯗ ꯒ꯭ꯔꯥꯝ 15 ꯐꯪꯉꯦꯕ ꯁ꯭ꯀꯨꯞ ꯑꯃꯈꯛ ꯊꯛꯄꯁꯤꯗ ꯒ꯭ꯔꯥꯝ 15 ꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯃꯄꯨꯝ ꯑꯃ ꯍꯣꯜ ꯑꯦꯛ ꯌꯦꯔꯨꯝ ꯑꯃ ꯆꯥꯕꯗ ꯒ꯭ꯔꯥꯝ 6 ꯐꯪꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯔꯨꯝꯁꯦ ꯆꯥꯕ ꯉꯝꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯥꯒꯟꯕ ꯃꯤꯁꯨ ꯂꯩ ꯆꯥꯕ ꯉꯝꯗꯕ ꯈꯤꯇꯪ ꯆꯥꯕꯗ ꯄꯨꯛ ꯂꯦꯊꯣꯛꯄ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯤꯁꯤꯗꯤ ꯑꯗꯨꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯥꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗꯤ ꯌꯦꯔꯨꯝꯁꯦ ꯌꯦꯔꯨꯝ 15 ꯆꯥꯔꯦ ꯅꯣꯡꯃꯒꯤ ꯑꯗꯨ ꯌꯦꯔꯨꯝ 15 ꯆꯥꯕ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯄ꯭ꯔꯣꯇꯤꯟꯗꯨ ꯏꯁꯦꯟꯁꯤꯌꯦꯜ ꯌꯧꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡꯗꯨ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯒ KG 50 ꯂꯨꯝꯕ ꯃꯤ ꯑꯃꯅ KG ꯑꯃꯗ ꯄ꯭ꯔꯣꯇꯤꯟ ꯒ꯭ꯔꯥꯝ 2 ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯩꯒꯨꯝꯕ ꯅꯪ ꯃꯁꯜꯁꯦ ꯔꯤꯄꯦꯌरिꯡ ꯇꯧꯒꯦ ꯃꯁꯜꯁꯦ ꯔꯤꯀꯣꯕꯔꯤ ꯇꯧꯒꯦ ꯃꯁꯜ ꯕꯤꯜ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯁꯥꯏꯟꯁꯅ ꯄ꯭रूꯞ ꯇꯧꯈ꯭ꯔ ꯄꯣꯠꯅꯦ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯒ꯭ꯔꯥꯝ 100ꯁꯤ ꯐꯪꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯔꯣ ꯃꯦꯇꯔꯤꯌꯦꯜꯗꯒꯤ ꯆꯥꯕ ꯉꯝꯕ ꯃꯤꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯉꯝꯃꯛꯇꯕ ꯃꯤꯗꯗꯤ ꯍꯛꯆꯥꯡꯒꯤ ꯆꯈꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯗꯗꯤ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯀꯩ ꯃꯤꯅ ꯐꯥꯔꯁ ꯏꯔꯞꯁꯟ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯣꯡꯃ ꯁ꯭ꯀꯨꯞ 2 ꯊꯛꯈ꯭ꯔꯗꯤ ꯒ꯭ꯔꯥꯝ 50 ꯐꯪꯖꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯥꯗꯩ ꯈꯔ ꯌꯦꯔꯨꯝ 4-5 ꯉꯥꯗꯩꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯁꯨꯅ ꯐꯪꯉꯤꯗꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦ ꯔꯤꯀ꯭ꯋꯥꯌꯔꯠ ꯉꯁꯥꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯣꯐ ꯄ꯭ꯔꯣꯇꯤꯟꯁꯤ ꯃꯥ ꯑꯗꯨꯝ ꯑꯗꯨ ꯐꯪꯖꯈ꯭ꯔꯅꯦꯕ ꯍꯣꯠꯇꯣꯛꯇꯕꯁꯨ ꯌꯥꯗꯦꯕ ꯑꯗꯨ ꯍꯣꯠꯇꯣꯛꯑ ꯆꯥꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯤꯅꯦ ꯑꯗꯣ ꯌꯥꯝ ꯈꯪꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯏꯁꯦ ꯑꯗꯨꯅ ꯃꯁꯥ ꯐꯕ ꯁꯥꯟꯅꯔꯤꯕ ꯌꯣꯠ ꯊꯥꯡꯒꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯥꯛꯁꯤ ꯀꯤꯂꯣ 4-5 ꯆꯦꯡꯁꯤꯗ ꯊꯣꯡꯉ ꯆꯥꯕ ꯌꯦꯟ ꯀꯤꯂꯣ 3-4 ꯄꯪꯆꯥ ꯆꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯥꯕꯒꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯗꯨꯅꯤ ꯍꯥꯏꯗꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯗꯨ ꯈꯔ ꯌꯥꯝꯍꯟꯕ ꯌꯥꯝꯗꯅ ꯆꯥꯕ ꯑꯗꯣ ꯆꯤꯛꯀꯟꯁꯦ ꯆꯥꯔꯦ ꯈꯔ ꯆꯤꯛꯀꯟ ꯕ꯭ꯔꯦꯁ ꯆꯥꯕꯁꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯋꯥꯏ ꯆꯤꯛꯀꯟ ꯕ꯭ꯔꯦꯁ ꯆꯥꯕꯗ ꯐꯔꯤꯅꯣ ꯑꯗꯣ ꯀꯌꯥꯝ ꯆꯥꯏ ꯃꯥꯔꯥꯗꯣꯅꯥꯒꯤ ꯑꯣꯏꯅ ꯁꯥꯔꯦ ꯁꯤꯖꯟ ꯀꯝꯁꯤꯅꯣ ꯑꯣꯐ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯖꯟ ꯀꯝꯄꯤꯇꯤꯁꯟ ꯁꯤꯖꯟꯒꯥꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯗꯨꯋꯥꯏꯁꯦ ꯀꯃꯥꯏꯅ ꯃꯤꯠꯀ ꯆꯥꯕꯒꯤ ꯃꯑꯣꯡꯁꯦ ꯆꯤꯛꯀꯟ ꯌꯥꯝ ꯆꯥꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯆꯥꯏ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯣꯐ ꯁꯤꯖꯟꯗꯗꯤ ꯔꯦꯗ ꯃꯤꯠꯇ ꯑꯗꯨꯝ ꯈꯔ ꯆꯥꯏ ꯔꯦꯗ ꯃꯤꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯐꯀꯨꯝꯕ ꯀꯩꯒꯨꯝꯕꯀꯣ ꯑꯗꯨꯒ ꯀꯟꯇꯦꯁ ꯁꯤꯖꯟꯗꯗꯤ
magi naksalak kadis naksalak po isu makha pole hujik se ai senen de amuk satoi ni ko almost ai fish to depend dore nga doina kayo di chicken gi su ka su kai de chicken ju jana wadum lei ko mai mi gi su wakhalon na chu lei re o cinema da ko ado protein je kamai da wera nga ga yen se dum white meat ngata ne moi se ado mo nga sina kai do ge na protein je fast digestion oiba nga se tum gi jang gi thurak ba adu mathak ta hakchang su sem tu thure tum ma thuram na adi sodium potassium yaw gi jang level khan handarak ko amai do nga yen da orga de mu cha ga na tum ma je ele 1.5 hour gum chang e amai chang ga na di mil je ma cha gi sena kitang gap to adu mai le pa ina nga da yam depend tok ba da cha ba su yam cha ba su ngame nga wa mi na yen kg ani cha ba ji wai ba mu da samna kg ma cha ba ji warak tu ne ke no yen katang sa ga da mi na to ba su yaw tu ne mana ma sing yaw ke na hai ra yaw ke ni adi yirum yaw ke ni ana nga wa ga di cha ba da cha phalang cha ba ya ra adu ma ka thu su tum ne ation do mai do ne nga da hu ki di ya ge nga lo depend do re ta sat ka do re an hai senem ist india gi adu sat ka do si tang kya sa tu no du ga hoji sana ba si matam khai dok pura pung kyam ko sanai kramai to hoji sana bi mong se ai je kan to gym ju to ni ne ko isa gi matam je thai ga yam khen re mong sai di thai di yum da yi sa loi pira ga to ga ta sa ga sana lai bi ni hoji na mu isa gi jong khon da yak ta ba hai bi isa gi san ta la to ram ni na yum da sum depend do ya da mi na ma ho ge to mi ko adu matam ni kidan khai dok ba bi ai je gym da pra le yu ji yum da han dre ba ku ye yum han do gym da pra ai gym hoji gi da ai ka ma cham ha pe adu to ai wife to ai le ge ma nam cha ba thak pa sim sa ma loin to ma du sana ba ji di ai di ayuk se adum nomada mayam sanai chap mane yam hena kan queen sana ba nate ayuk ta khoi cardio 1 hour gum tawre adu khoi training da ai pung ani makhai an da na hung ma sana ba yaw adu ai gi depend tawre haidi ai hena khara hapsan ge toksan ge ha ge di adum hena sana re adu num dang da na mu 1 hour cardio tawre mu exercise mu to adu ai thing ai baro ga tai sana loi ba ai mi da cha ba thak pa baro dum tai ai thing sana ai ba matam da yun da yum ga muscle factory ga kem lap na ge yam lap na bu ne lap pa je adum lap na re khadi kaino di kaino ne hujik to lai ne lai gym sai phom sina khoi kaksin gi baikul petrol pump lai je asi hek thang na lai ne muscle factory sai bo am the sound the lai ne adu lai adu ga khoi yum personally hujik lai jina kaksin hospital ching da ama CSC na hospital lai ne adu ne adum lap na re ta adu matam je kai to ge ina gym da lai ji maram ji ke man de hoi gym da lai ga di ai potha bai matam am phang yum da muk sakani potha ang lakani hangan da sapedi matam manga do time management si yamna hoji matam mai si yamna important work padune adu hoji panbi gi matam da isa gi message se kemen ko gi cha le bra adu da ekta panbir mo yam nungai ni su adi acho wa contributor mo ri ba support mechanism je yi mo matam da hoji im palam ni na balance na torom du natabada ai gi beta hap ni yamna chauna support me thongbi thak pi ri ai ga wana hang bi ri adu ju kitam panbir mo okay ne ai wife se le sang mun sonia ko de du ka mana semai jing dei ko adu hoji personally mo je palen de lei ima we ke mo business ki ko adu ga icha leitri sai ni di sure adu hai icha hoji gi oina di gan tawdri adu ga sana ba je dum hoi thai di mu isa na mu sana ba mu sem ba mu sa ba mu piron su ne mu thaba pura ke do mo ne ba hoji na mu kha ko me have di adum piron sima sudo mo da gi sa ba sima sema mo imphal sana ba ji hanganda bus travel da 3 hours kai thok ya de adu kai thok bu na hawai di da wai cha sana mi di yo wai ke no halak bu da sa na bu sema ma roi adu yo sem na ima wa ju ka yu thabak chin mai roi office na ma tan na ba halak mu sem ni adu hoji di chat le sab da hore halak bu sem sa loi le somehow very comfortable and favorable setup lei re aduna yum gi mabi ma ji ji la ab na yam nungai Maradona da oji aina lakning se Mr India contest se takya sa kane ba date 5 January 5 kai no ta se to du jina Hyderabad ki Telangana khamam Telangana sigi sapse ja senior Mr India si yaung no Manipur gi handaki 59th edition we tu ni ko 2021 da Maradona na kuidri anang han gini tawbi gi bodo
sida Mr. Manipur sena Mr. Manipur 2021 overall champion je logre atopa id kana ko senior si sena India si Manipur gi represent hogo mi ka yaw kana to yaw dum yami khoi total se 23 umasu hai khoi achatui weight category me am lay ko physics ki yaw re ataki khoi classic physics ki yaw re adi bodybuilding de jo khoi weight je you know 55 60 de ho bani ko ado mo yi division ki weight mi ani yaw adi Manipuri contingency team si chawduri yamduri ba pulam na yam ya hanan khoi yam mi kana no ko gi manager de pu bidor ba kana mo team khoi amba gi khoi so Manipuri cha to ina amba gi dai ko pu du sin da kisan na bu ni khoi si dai aduga weight adum senior gi si yawri adum lo senior ga tan sa tu si to musung keno ai weight ta khoi ni sa tu ni keno da pi ro ba ta hai tai senior khoi ai han mu na gi ne Manipur yaw ni adum ibani lai re adagi 85 akhoi 85 hai tai ne 85 90 oi de ba amaina adagi 90 da na moi Suresh haina ama lai re fere keno gold gym dagi adagi 80 atai yam kana khangde mam ge se yam kana khara ko jiki sagi weight category da pirota mi ani satori natra sem weight category se ja kari khalle mi basi hope and aspirations ngatani ai expectation aduna hadi great expectation do wante ai expectation yawda thau to ya ponte ba ai suka something I have to expect something natra andaki pangtu ka duriba telangana pangtu Mr. India se isa chena Mr. India se isa Maradona si you have to do something different adu Manipur gi kari khali sagi plan je aduga trust and belief hai tare si competition yaw mutam da koi di wish to de ni lo hai de ne ba but as individual kari khan ge India si thona ka do competitions me am si Maradona ngam moy adu moy na ge hen gi ni adu state gi phai kaina aki bai du phau bra kari phau ge adu ri leite aki bi ai ngasi bo hoi kande soloi je hoi lorok ta du nga ama oi gra adu ai di chapu saka di ai di low de de hai sap ne ai di adu na ngasi bo hoi aina junior India ga logi do first try ni go second ani su na chapate amuk jabar overall ne logi je adu ai senior ji sakke na to me ba to bi da ai je 2017 le 18 sakke do adu 18 ai je injury kha leibe sana ba je phak ta ri mai lai ga de 19 ne covid ki kai mathang to re adu ga si to du ni mamang som ko trial do gam ne senior India gi adu gi ai sat ke na loi ti ke no ke loi ka already preparation to lo ya ne adu ga khoi covid ki second wave lak pa de ye thuk ki ne ba adu na bisara pa nam ta gi ba adu hujik hadak si ga ani khu du ne ina chat ke na khalai ku ina ne adu yam ne an khan ma mutum da di isa ju over confidence ki wan te lai ri ba horen ju u je ba gi ta jam so in log je ke na hajar ka den body ki size adu yam phajaram go ni adu nga sai gi muscle gi ma gi depth adu ga definition whatever adu ai yi go mutum da di thokchar ksno dei moi chu thok te apon te dana adu tholok tra ga di contest du taro du ni adai da kamaina thektat na ba ya kamai mung na ba ke am phajan ba ya ge do adu Maradona hona bi do akoi punam makni Manipur gi ni adu si ma ji soidana purok tan han biro da main di hajege ada hojik si chahi yam dri kun ga tok tare si di chahi si di kaim yaw dri adu sanna ba se horok pa da ngai bo habi am sanna ba yari adu na sing je chat pa di jim jam chale sana ba jam sani adu mai trainer no kamai to cha ba thakon kamai to yi ha ba si masa khang na chat pa khang na chat pa zum yaw jani sana ba horo me khar phar me ka hai raga adum adu du mamin khal tar me ta mangi ba adu magi asang bal lambi mu uda ai futuristic ke no ma journey ma ubang am da hai ta adu span mangi ba se khar thing nei maram aman ta maram wal be ado han banai da ba am balance less way ba duga ta seng na full time winner mo ge kan khan ba du sanaroi ama ha my commitment si certain dedication and commitment kari win ai di hojik hoi prime matam hai tai ko horuk pa ngai me ha di body building je kwai phaja matam je du ne moi hainer je 25 to 40 wa senior prime je
ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯟꯅꯒꯦ ꯈꯜꯂꯤ ꯉꯝꯃꯤꯒꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯇꯧꯈꯤꯔꯣꯏ ꯈꯜꯂꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯐꯖꯅ ꯍꯣꯏ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯅꯥꯗꯅ ꯌꯦꯛꯇꯅ ꯀꯩꯝ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯒꯦ ꯈꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯑꯩ ꯃꯃꯥꯡꯗ ꯊꯕꯛ ꯀꯧꯔꯛꯄ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐꯇ ꯀꯧꯔꯛꯈ꯭ರೆ ꯑꯥꯔꯃꯤꯗ ꯀꯧꯔꯛꯈ꯭ರೆ ꯑꯩ ꯊꯕꯛꯇꯤ ꯆꯪꯗ꯭ꯔꯦꯕ ꯀꯩꯅꯣꯗꯤ ꯑꯥꯗ ꯆꯪꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯊꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯥꯔꯃꯤ ꯂꯩꯈ꯭ꯔꯗꯤ ꯑꯥꯔꯃꯤꯒꯤꯗ ꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯒꯤꯁꯨ ꯌꯨꯝꯗꯁꯨ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩ ꯏꯃꯥ ꯍꯣꯏꯅꯁꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯇꯧꯔ ꯆꯪꯈꯤꯗꯦ ꯊꯕꯛꯄꯨꯗꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯃꯇꯝ ꯈꯔꯗꯤ ꯐꯖꯅ ꯁꯥꯟꯅ ꯊꯣꯛꯀꯦꯅ ꯈꯜꯂꯤ ꯂꯦꯞꯇꯅꯀꯣ ꯆꯍꯤ ꯀꯃꯤꯡ ꯏꯌꯔꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯒꯦ ꯈꯜꯂꯤ ꯑꯗ ꯑꯩꯈꯣꯏ ꯚꯦꯔꯤ ꯑꯞꯁꯦꯇꯤꯡ ꯁꯦꯠꯕꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯗ ꯋꯥꯔꯜꯒꯤ ꯑꯣꯏꯅꯁꯨꯅꯤ ꯑꯗ ꯑꯣꯂꯦꯝꯄꯤꯛꯇ ꯆꯪꯕ ꯉꯝꯗꯕꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡ ꯆꯥꯖꯗꯕ ꯈꯔ ꯂꯩꯔꯤ ꯈꯔ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯤꯕ ꯄ꯭ꯔꯖꯦꯟ ꯁꯤꯅꯥꯔꯤꯌꯣ ꯌꯥꯝ ꯁꯥꯟꯅꯔꯦ ꯌꯥꯝ ꯂꯧꯔꯛꯑꯦ ꯐꯅꯌꯥꯝꯅ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯦꯗꯜꯁꯤ ꯌꯥꯝ ꯂꯧꯔꯈ꯭ꯔꯖꯥꯠꯅꯤ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀ꯭ꯂꯥꯁꯀꯤ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯑꯇꯩ ꯗꯤꯁꯤꯄ꯭ꯂꯤꯟꯗꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯥꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯀꯥꯁꯤ ꯏꯟꯁꯦꯟꯇꯤꯞ ꯑꯗꯨꯝ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯈꯤꯇꯪ ꯏꯒꯅꯣꯔ ꯇꯧꯕ ꯈꯤꯇꯪ ꯁꯥꯏꯂꯥꯏꯟ ꯇꯧꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯣ ꯇꯧꯖꯥꯠꯂ ꯀꯔꯤꯅꯣ ꯀꯃꯥꯏ ꯎꯏ ꯊꯕꯛ ꯄꯤꯕꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯕꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯤ ꯋꯥꯠꯂꯤꯕ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯗꯤ ꯍꯥꯏꯅꯤꯡꯉꯤ ꯃꯔꯥꯗꯨꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯑꯩꯈꯣꯏꯁꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯑꯩꯈꯣꯏ ꯐꯥꯎꯒꯠꯂꯛꯑꯃꯒ ꯄ꯭ꯂꯦꯌꯔ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏ ꯇꯥꯃꯣꯅꯁꯨ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯄꯩꯁꯥ ꯆꯪꯉꯦꯕ ꯁꯤ ꯒꯦꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯗꯧꯅ ꯇꯧꯕ ꯄꯣꯠ ꯅꯠꯇꯦꯕ ꯈꯦꯠꯅꯩꯕꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯔꯤꯁꯤ ꯋꯥꯔꯤꯕꯨ ꯐꯖꯅ ꯆꯥꯗꯅ ꯁꯥꯟꯅꯅ ꯇꯧꯕꯩꯅꯦꯕ ꯑꯁꯤ ꯊꯥ 3-4-5 ꯀꯩꯝ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯀꯩꯝ ꯁꯥꯟꯅꯔꯒꯨꯝꯁꯦ ꯌꯨꯝꯗ ꯂꯩꯔꯁꯤ ꯀꯩꯝ ꯆꯥꯔꯒꯨꯝꯁꯦ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯆꯥꯔꯁꯦꯕ ꯁꯨꯃꯥꯏꯅ ꯂꯩ ꯌꯥꯔꯣꯏꯕ ꯂꯣꯏ ꯍꯟꯈ꯭ꯔꯅꯦꯕ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯤꯗꯤ ꯄꯔꯃꯤꯅꯦꯟ ꯅꯠꯇꯦꯕ ꯇꯦꯝꯄꯔꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯥꯔ ꯊꯛꯑꯒ ꯇꯧꯔꯀꯥꯟꯗ ꯕꯤꯜ ꯑꯞ ꯇꯧꯕꯅꯤꯅ ꯄꯩꯁꯥ ꯆꯪꯉꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯆꯪꯕꯅꯤꯅ ꯀꯩꯗꯧꯒꯦꯅ ꯁꯤꯒꯤ ꯕꯦꯛꯑꯞ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯅꯝꯕꯔ 1 ꯑꯗꯨꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯅꯪ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯀꯔꯤꯒꯤ ꯂꯩꯉꯥꯛꯀꯤ ꯀꯔꯤꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯁꯨ ꯅꯪ ꯅꯁꯥꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯥꯟꯅꯗꯕꯅ ꯐꯩ ꯀꯥꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯟꯅꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯤꯠꯅꯦꯁ ꯑꯣꯏꯅ ꯂꯩꯕꯒꯤꯗꯤ ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥ ꯆꯪꯕ ꯒꯦꯝꯅꯦꯕ ꯁꯤꯗꯤꯀꯣ ꯄꯩꯁꯥ ꯆꯪꯉꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯂꯩꯗꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯨꯝꯕ ꯑꯃ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯁꯄ꯭ꯂꯤꯃꯦꯟ ꯀꯩꯀꯥ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯇꯧꯅꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯃꯛ 1MD ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯅ ꯇꯧꯋꯦꯕ ꯑꯩ ꯄꯨꯅꯦꯗꯒꯤꯀꯣ ꯑꯩ ꯁꯄ꯭ꯂꯤꯃꯦꯟꯁꯤꯡꯁꯦ ꯊꯥꯒꯤ ꯁ꯭ꯇꯦꯛ ꯑꯣꯏꯅ ꯃꯣꯏꯅ ꯊꯥꯔꯛꯄ ꯑꯩ ꯑꯗꯨ ꯆꯥꯕ ꯁꯄ꯭ꯂꯤꯃꯦꯟ ꯄꯩꯁꯥ ꯇꯤꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔ ꯂꯩꯔꯛꯑꯀꯥꯟꯗꯗꯤ ꯄ꯭ꯂꯦꯌꯔꯁꯤ ꯊꯣꯛꯂꯛꯈꯤꯅꯦꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯂꯣꯀꯦꯜ ꯁ꯭ꯄꯣꯟꯁꯔꯁꯗꯒꯤ ꯍꯧꯔꯒ ꯃꯄꯥꯟꯒꯤ ꯑꯥꯎꯠꯁꯥꯏꯠ ꯁ꯭ꯄꯣꯟꯁꯔꯁ ꯄꯨꯝꯅꯃꯛꯇꯣ ꯁꯥꯟꯅꯔꯣꯏ ꯇꯁꯦꯡꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯃꯔꯥꯗꯣꯅꯥ ꯍꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯔ ꯃꯊꯧ ꯇꯥꯔꯤꯅꯦ ꯑꯦꯛꯖꯥꯝꯁꯤꯡ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯔꯤ ꯄꯔꯐꯣꯔꯃꯦꯟꯁ ꯀꯔꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯄꯤꯔꯤ ꯃꯣꯏꯅ ꯑꯗꯨ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦ ꯀꯟꯇꯦꯁ ꯊꯣꯛꯑꯅꯤꯀꯣ ꯀꯟꯇꯦꯁꯁꯤ ꯊꯣꯛꯑꯀꯥꯟꯁꯤꯗ ꯀꯟꯇꯦꯁꯁꯤ ꯋꯥꯔꯤ ꯃꯣꯏꯒꯤ ꯁꯄ꯭ꯂꯤꯃꯦꯟꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯃꯥꯒꯤ ꯀꯣꯆ ꯂꯣꯏ ꯂꯥꯛꯀꯅꯤ ꯌꯦꯡꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯀꯟꯇꯦꯁꯁꯦ ꯁꯤꯗ ꯃꯣꯏ ꯎꯔꯀꯥꯟꯗꯅꯦꯕ ꯍꯣꯔꯦꯟ ꯅꯪ ꯎꯔꯀꯥꯟꯗ ꯁ꯭ꯇꯦꯖꯇ ꯀꯩ ꯅꯪ ꯀꯟꯇꯦꯁꯁꯦ ꯂꯧꯔꯦ ꯇꯧꯔꯦ ꯍꯥꯏꯔꯣ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯑꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯁꯄ꯭ꯂꯤꯃꯦꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯑꯗꯣ ꯁꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯌꯨ ꯇꯧꯖꯒꯦ ꯁꯤꯒꯤ ꯃꯤꯡꯗ ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁꯝꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯦ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯒꯗꯤ ꯍꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯃꯤꯅ ꯑꯗꯨꯝ ꯑꯗꯨꯝ ꯊꯤꯔꯛꯑꯒ ꯇꯧꯋꯦ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯃꯥꯅꯦ ꯍꯧꯔꯒꯀꯣ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯦ ꯚꯦꯔꯤ ꯒꯨꯗ ꯅ꯭ꯌꯨꯁꯅꯦꯅ ꯂꯧꯋꯤ ꯅꯪꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯗ ꯌꯥꯝꯅ ꯗꯤꯁꯍꯥꯔꯇꯟ ꯇꯧꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯍꯥꯟꯅ ꯐꯍꯟꯅꯕꯒꯤ ꯂꯦꯡꯗꯕ ꯌꯥꯝꯅ ꯍꯟꯕ ꯅꯥꯏꯗꯕ ꯋꯥꯁꯛ ꯑꯃꯗꯤ ꯄ꯭ꯔꯣꯃꯤꯁ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ ꯍꯣꯏ ꯀꯃꯤꯠꯃꯦꯟ ꯑꯃ ꯀꯃꯤꯠꯃꯦꯟ ꯗꯔꯀꯥꯔ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯃꯔꯥꯗꯣꯅꯥ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯇꯝ ꯃꯅꯥꯅꯤ ꯑꯣꯜꯃꯣꯁ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯄꯨꯡ ꯃꯐꯥꯅꯤꯡꯁꯤ ꯋꯥꯔꯤꯁꯦ ꯁꯥꯔꯦ ꯈꯪꯍꯧꯗꯦ ꯅꯨꯡꯉꯥꯏꯕꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯥꯡ 5ꯗ ꯂꯦꯡꯕꯤꯒꯗꯧꯔꯤꯕ ꯆꯠꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯁꯦꯅꯥ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯁꯤꯒꯤꯁꯤꯗ ꯃꯥꯏ ꯄꯥꯛꯄꯤꯔꯛꯑꯣ ꯁꯣꯏꯗꯅ ꯄꯥꯛꯄꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠꯁꯨ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯦꯟꯃꯥꯔꯛ ꯑꯣꯏꯕ ꯏꯟꯗꯤꯌꯥꯗꯗꯤ ꯍꯤꯁꯇ꯭ꯔꯤꯗꯤ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯏꯗꯅꯗꯤ ꯂꯩꯔꯕꯅꯤ ꯍꯣꯏ ꯃꯥꯅꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯨ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯛꯎ ꯑꯗꯨꯒ
ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯏ ꯄꯥꯛꯅ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯇꯤꯝ ꯄꯨꯂꯞ ꯇꯤꯝꯗꯨꯅꯤ ꯑꯥꯏ.ꯑꯦꯁ.ꯇꯤ.ꯚꯤꯒꯤ ꯍꯣꯜ ꯇꯤꯝꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯈꯜꯒꯁꯤꯁꯨ ꯊꯣꯛꯄ ꯌꯥꯗꯕ ꯃꯇꯝ ꯁ꯭ꯋꯥꯏꯗꯅꯤ ꯑꯥꯏ.ꯑꯦꯁ.ꯇꯤ.ꯚꯤꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯊꯧꯔꯝꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣ Maradona thank you once again. Thank you. ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯁꯤꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠ